Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahamida paruda headline. Suspension of operation gi chatna kanglon miyam da khangandabagi mayokta bimol akoijamna Lok Sabha da pukakrai. Suspension of operation su agreement gi matang da Inner Manipur Parliamentary Constituency gi MP Dr. Akoijam Bimol ngasi Lok Sabha da wafam kaya pukakrai. Rule Jahunga Humdra Teret ki Makada Bimol Akoijamna su agreement tawnariba aduda agreement adugi chatna kanglon sing miyam da khanghandana hojik su sangdoktuna lairi. Manipur gi Deputy Chief Minister Losi Dikona Fangdoki wa Pampaladuna Bimona Hai. So group the Yauriba Kuki National People's Front P KNA P Hariba Group Asi Liangmait Naga Village Tagi Kunjata Rukfaduna Pukramatung Tamtina Halambada Chennai Maduda Natana National Highways in the Shu Ladiba Militant Sing Senkai Tungkai Ka Hena Chataduna Lady Aduminamak India Amasung Manipur Lengana Makhatana Su Agreement Chataduna Lady. Union Home Minister Amit Sana Suspension of Operation Agreement Amasung Madugi Chana Kanglon Sing Miam the Kangan Gadabani. Lonana Makhatana Su Agreement Chathabagi Wapam Su Review Togadabani. Lonana Su Agreement Yariba Ground Rule Natraga Chana Kanglon Singing Sinbaga Lonana Abrogation Tawagi Wapam Libra Habitation Wahankaya Su Hanki. Manipur Quadigi Maru Riba National Highway Sing Senkai Tungkai Letaba Lambi Ama Uhenbaga Lonana Lambi Paring Asida Atoksasin Tawada Apan Amatat Lehalo Dabani Haba Wapam Su Fondoki. August Taratarutagi Kongjing Changsilagani Hari. Warep Board Manipur ge Nipan Suba Warep Board Member Sembada Mahausadagi Pangal Kakthatuna Warep Board Member Oibagi Chanabi Adu Thugaiduna non-Muslim Hapchilapagi Matangda Mari Lenabasingna Semtoknaba Thakiba Matam August Tara Loikibaga Lunena Ngasi August Tara Matoidagi Democratic Oba Kongjang Changsin Bahore Kongjang Ngasi August Tara Manga Phawba Changsingani Adubu August Tara Tarukdagi di akan Kongjang Changsingani Haina Hata Dalaiba MMWO gi office ta Pangthoknaba paugi mifamamada Joint Committee Against the Inclusion of Non-Muslim Member in the Warep Board Manipur gi paugi mifamamada committee asigi chairman MB Ator Rahman Fangdokrai Mahakna Makhatana Haikibada Lamdam Asigi Ulama CSO Amasung Student Organization Singna Warep Board Manipur gi Nipan Suba Board Member Semada Mahausadagi Pangal Kakthatuna Warep Board Member Oibagi Chanabi Adu Thugaiduna non-Muslim Hapchilakpasi Yanindaba Pangthoknaba Warep Kayasu Loukhre Lonana government na deadline piduna wathogasigi matangda solution puraknaba haijakre adubu government ki maiketagi hausi phaba positive oiba solution amata pirakpa leitri maramaduna ngasi August 13 horaga lamdam asida khundariba Manipur gi pangal miyam go khusamnaraga democratic oiba mikhalama Makhal Kayagi Kongjang Changsingba Horagani Hari Kongjang asi August 15 phawba chathagani masi phawba lengana positive oiba response pirak tabatarabadi August 13 akan Kongjang Changsilagani haiki Tamilnadu da assembly na Neet exam Kakthatuna Masagi oiba exam Pangthoknaba Warep Loukhre Bachelor of Medicine and Bachelor of Surgery MBBS amadi atay medical ka mari lenaba line that mahitamnabagi damak India pumbada pangthokpa National Eligibility Entrance Test Neet exam Kakthatnaba Tamilnadu gi assembly na resolution ama pass tawkhre hariba resolution asi hausi chathariba Tamilnadu Legislative Assembly gi ngasi phamkiba mifamna Warep adu lokhibani Neet exam gi mahuta mahairoi singi class 12 ki mark ta yumpham oiraga admission tawbagi wafam yauri Tamilnadu Assembly House ta resolution adu state adugi Health Minister KZ Anuras na move tawki Health Minister na resolution adu House ta move tawraduna haikibada Neet exam haibasi social justice amadi equality ki mayoktani loinana masina medical education gi matangda state amagi phangpham thokpa hak singi mayoktani haiba asi Tamilnadu lengakna lepa leitana phongdoktuna lakibani haina phongdokhi resolution aduna marasi raduna Neet exam da Tamil medium gi mahairoi sing khungang amadi socio amasung economically khudongchadaba mahairoi singda medical education fanganbada asonba ama oheli hainasu health minister na house ta makhatana phungdokhi Tamilnadu gi DMK AIA DMK PMK amadi leb party singi MLA singna resolution adubu sogatuna house na ayaba piki adumoinamak BJP gi MLA Wazarjanna resolution adugi mayokta leibaga lonena house gi mapan thoki haina agency gi paw amana phungdokli Irang sida sohan kraba imung singda lenga ki mateng phangdribe sing masak khangdoknaba Supreme Court ta khangankrai Manipur da lisangani kolomdoi me ahum dagi horkiba ethnic violence asida sokhan khriba imung lishing kunipanda
rehabilitation amasung welfare benefit fangdribasing verify tawnaba Supreme Court na semkiba hanagi High Court ki Chief Justice Gita Mittalna luchingba committee da Supreme Court na khangankrai Supreme Court ki direction asi court asigi Chief Justice Suryakant, Justice Jaimalia Bakchi amasung Justice B Mohana gi bench na ngarang Manipur gi irang asida mayuma kai manghantahan khraba amadi hingnabagi lambi mangkhraba imung manungshigi rehabilitation tawnaba chathakiba hearing da pikhibani court asigi bench asina government na paikhatpa haukiba rehabilitation sing maru aina beneficiary listing mari da sel gi mating pikhiba amadi masak khangdoklaba imung manung lising taret ki nauna yum makai shabina ba thorang sing yengsing ki rehabilitation scheme asigi makhada kacha house sanabagi damak lupa lak manga aduga semi paka natraga paka housing sanaba lupa lak taret ki senfam sing kaithokli masigi mathakta irang asina songan khraba imung manung lising tarani thoi pradhan mantri awas yojana gramin PMAYZ gi makhada yum sabina ba approve tawkhre haiba senior advocate Vita Datta Mukherjina court asida fongdorpugi matung ina bench asina khangbangamle haina observation pikhi bench asina makhatana no tawkibada Manipur government na masak khangdolaba beneficiary chani panga marfu manga gi permanent oiba yum sing sanabagi damak lupa koti yankhai mathoi ga lak yankhai mapan kaithokre aduga yum makai pura sidok khraba singda ahen boina lupa lak amam supi khre aduma po hearing aduda effective families sing represent tawriba loirba singna phongdokibada chawrakna imung lising kunmari benefits sing phangdabadagi ngaiduna lari Makoi sing ase ground verify tawbi tabagini haina phongdokhi hiramasiga mari lenana benefit phangdraba imung manung singna makoi gi oiba report sing committee asida pising khre haiba Supreme Court ki bench asina no tawkhi lawyer singi submission sing tarba matung bench asina benefit phangdri hariba imung manung sing hanagi High Court ki Chief Justice Gita Mittalna luchingwa committee verify tawbaga lonena court asina chahi asigi me kuntareta matam masak khanglaba Manipur government na implement tawkhiba welfare scheme sing court asida nongna submit tawrakna basu khanganki Congress na miyam da lana uhalle haina radesam na phondorakli lamfe battle riba NITA asi wetland oibana maram oiraga permanent campus atopa mafam da sanaba chief minister na phongdoki wafam Congress na miyam da lana uhalle haina Manipur lenga ki spokesperson MLA Thokcham radesam na phondorakli NIT gi tarahumdu shuba convocation thoranga mari lenena CM camp chana NIT gi oiba mafam chaba ama yengduna permanent campus ama sargani haina lauthoki ba adugi matangda Congress party ki luchingba okram ibobina paugi mifam ama pangthoknuna NITSC hongdokki dore haiduna miyam da lana uhana bohonari ba asi laibak thibani hauzik lamfel de leriba NITSC wetland oibana maram oiraga makhatana saba yadabdagi mafam chaba ama da hongdoknaba chief minister na phongdokkibani adubu NITSC lamfel dagi hongdokkiba tarabadi Congress na hana thika pairamba adu phanglaroi habigi akiba leibadagi ni haina mahaki quarter da pangthokkiba paugi mifam adu da phongdokkibani IDP sing yumda leitriba phawba census tawba yaroi haidi Lanjelak tuna leiriba IDP sing masa-masagi mayumda nakhai tana leitriba phawba census tawba yaroi lengak na ngami matagum census tawraklabadi akan makhongjang changsingani haina Pitambara English School yuma heroi amana phongdorakli Pitambara English School Ratan Kumar Memorial School amadi regular English High School gi masing yamlaba mahiroi singna didim rota thoraktuna tha asigi tara taretagi state asida census tawnaba lengak na thorang toriba asibu yaningdaba phongdoladuna no NRC no census haiba kholaw kaya lauduna changsin khiba khongjang aduga mari lenena phongdokibani mahiroi namairakpam Sindiana Makataraduna Lamdam Asigi, Housing Wariba Pipa Masida, Census Togani Haiduna Lenga Asina Tarangi Basti Yanning Day. Manipur the Toliba Irang Asina Mahirikaya relief camp sing that Changapam Laduna Lariba Asi, Makoi Makogi Yum sing that Nintina Hanjilaba Matunda, Census Tabak Pakapiu. Amadi, Mapalam the Gin Narol the Zanglaki Bamitop sing Nintina Kandolaba Matunda, Census Tobugi Torang Togadabani Haiduna, Miyamna Taliba Dimanasi, Lenga Asina Lopom Topatodang Lodana, Ngami Matagum Census Kitabak Pakalabadi, Mahiroi Kunaina Tumina Unit Leroy Hainesu Mahana Makataki. Smart meter Pamada Miana Noitaba Amadi Pendable Rabadi, a Bicherol Pibir U Haina MSPDC and Pondorakli.
Imphal area da ahanba phase ki oina smart meter gi apunba target lakh amaga listing yankaimari panbagi target thambagi manungda meter listing humdra panba ngamlei. Smart meter panba sina consumer singdagi hena charge tawagi wafam leite masina power consumption monitor tawak ngamhanbada natana power thief yengshinba ngamgani. Maikai kaya dagi smart meter panba asigi matangda complaint kaya leiragasu ngasi phawa MSPDCL da aiba chirol amata pirakpa leitri. Meter panba sida nungaitaba ama dependable lerabadi aiba chirol company gi site ta pibiru asobe yaurabasu yengshinminasi haina MSPDCL gi MD mangsatabam rabina miyamgi mafamda phongdorakli. Neet apa to take the labor DRPR gi auditorium da DIPR na sinduna tangkak naina lengaki department ga pangmishinga unabagi mifam ama pangthokliba asigi ngasi 13 shuba session da MSPDCL gi official amadi pangmishinga unabada wafam asi MSPDCL gi MD na phongdokhibani. RPI athwalen an independent mirep oina thingnagani haidi Lakadoriba general election da RPI athwalena independent oina mikal thingnagani atapa party amataga alliance lairoi RPI na lengak pairabadi best year 1951 da NRC toba maitai ST chathan basingna Manipur sing kannaba thabakna ahanba paikhatpa thabak oigani haina party asigi national president su oiriba social justice and empowerment gi union state minister Ramdas B athwalena phongdokhrei New Delhi gi New Maharashtra Sadan da pangarang pangthokiba Republican Party of India RPI athwale gi national executive meeting da wangaladuna wafamasi mahakna phongdokhibani. Party asigi national secretary Maheswar Tongnongjam yauna lamlamdagi lakpa party gi thaupuba singna saruk yaduna pangthokiba meeting aduda India gi achoba issue sing nainabada Manipur gi irang asida khwaidagi maru eba issue ama oina khanaki wafam aduda wangalanduna Ramdas athwale na hai Manipur da handa pangthokadoriba general election asida RPI na atopa party amataga chaminadana independent oina mikhal thingnagani haina laukthokhi mahakna hai Manipur da hauzik tholiba irang asigi marakta hauzik census tawgani hariba asi aruba ama oi hauzik asida census tawkiba tarabadi Manipur da lakiba second legal immigrants sing India gi citizen oikragani masimak Manipur khaktagi natana India pumbada akaiba lakani masi thoktanaba Manipur gi miyamna taliba ing kumja lisingabaga chamapan yankhai mathoi da base year oiraga NRC mapungfana tawgadabani masimak mahaki maikadigi India lenga gi prime minister masamak unaduna taksingani haiki aroibada maroiba pau amukana pizari Suspension of operation gi chana kanglon miyam da khanghandabagi mayokta bimol akujamna Lok Sabha da pukatkhrai Tamilnadu Assembly na Neet exam Kakthatuna Masagi oibe exam Pangthoknaba Warep Loukhre RPI athwalena independent oina thingnagani haina phongdorakli Matang asida loyalam E-PAO na namitangi pau bibel lezari tabiri bakutimapu amuka hina kurumjani.